Hauzik oiriba Manipurgi hingsagi thaudoksing wathoksing asida India government na yamna kanna mieng sangliba yengliba asi China, Myanmar amadi masigi rebelsing asini masina India gi ngamkhei wangmagi wani karigumba India leibak asigi manungda oiba targadi tampak lamdamgi lalhobasing asibuni masida state government ga central government ga ani asi punna sattuna makoina pamba adu khaktang state na tawgani masi isam samna hairabada national interest ta India gi mapan amadi manungi oiba security ni masida mapan gi oina Pakistan amadi China hairiba country ani asini maram masina China hairiba country asi defense ki matang da India gi foreign policy da number 1 ni aduga India gi oina internal security da Kashmir amadi Manipur asini India gi oina maning makha tamba asi phangdringai gi mamangda tongan ba ningthau panba leibak samanga gi mathakta leijarabasu India na maning makha tamba asi phanglaba matungda India gi nation da miyam gi kok asi isang sangu yadaba tongan ba khunai lon nat puari khunai amadi senmit lon gi sahuda ngaksana India da ipun punsin da bida lakpa asi Manipur Kashmir amadi Tripura asi panba yai masigi manungsanna Tripura di Bengali singna masing henna leiba leibak oikrabani na yamna kanna charangnaba asi thoktre aduga Manipur amadi Kashmir gi oinadi hauzik irang sauna lei aduga nakallamaromda Jammu and Kashmir di hauzik ahum thukna thugai Kashmir gi oina tonganba constitution leiramba adusu muthat pikre aduna hauzik maki oina India na yamna kanna miyang sangliba asi Manipur ni Manipur gi laloba khara sahi kunthani fu helaba malem gi thakta structure leiraba planning phajana tawba ngamba lanmi amasung government leijaraba diplomatic relation atopa leibak singa leiraba haibase India gi internal security da sauna akaiba asi leibanina masi losinaba honaba haibasi masana adum tarabani aduna masigi damakta Manipur gi leijariba puari miyam gi apunba national character nat khunai lon ngallingai dagi leirakpa apunbagi saktam khudimak asi thugaina ba honabada khwaidagi araiba pambai asi phurup masen gi marakta khatna hanba irang tahunba asini masigi pambai masigi thawong asi tawkhidaba lam north east ki state ayamada leite ayama thokhiba ngaktani masimangni hauzik Manipur asida thokliba charangnaba phongphong saba hingsagi oiba thaudok sing asi aduna khudimak asi ngasidi loinaba honabada tawba yaba kaya ama tawri puari thaidokli nat amasung khunai longa loinaraga yauramba apunba miyamgi masat singadu loina thugairi amaromda sathariba irang asida free movement regime lawthokliba asi aikhoigi demand adu central na piba nate masidi India gi oina geopolitics ka mari leinaba lalong ngaktani Indo Myanmar gi ngamkhaida khul sani yankhai muk lei hairi sathok chasinda sijinaba lambi samaga yankhai lei masida lam ani asigi miyoi sing luhongnaba kaya amasu yauri masida makhoigi damakta home minister na exit point sing asi hangbiraga masida integrated checkpoint sing asi thambiduna ngamkhaida visa regulation sembiraga sathok chasin asi tawhanba yai aduga atopa wafam amana ngamkhai sambal khaba asini India amadi Myanmar leibak ani asigi apunba lonaba ngamkhai asi kilometer 1494 ni masigi manungda Mizoram na kilometer 910 Nagaland na kilometer 915 Arunachal Pradesh na kilometer 910 amadi Manipur na kilometer 339 ni ngamkhai gi sambal khaba asida kilometer amada sangadaba senpham asi lupa karor ahunga lakh ani ni hairi paisa asuk sangna ngamkhai gi sambal khagadoriba asi national security gi damaktani masida aikhoi gi demand piba nate India gi oina geopolitics ta ngamkhai gi manakta leiba lam ayamba China na influence tawrakpa asina masigi matungda lan tarokadra haibasigi singnabagi damakta India na masida section thorang sing lawkhatpani maram asina aikhoi gi interest ta hauzik phawbagi oina thabak amata tawdri haiba yai wafam sing asiga iroina na yengba yaba amadi sugi matang asini masi karigumba India na extend tawdaba taragadi su asi sanaba asi yahloi dawribani nakallamaromda su asibu lawthoku haiduna demand tawrakhiba asi 2023 gi May gi tang ahum dagi lan asi hek chathaba horakpaga miyamna demand asi tawba horakrabani ngasi maksu su asibu lawthoku haiduna demand tawriba asi loiba natri su asi lawthoktaba haibasi center gi aningba makhoina Manipur gi miyamda yengliba miyeng asina tasingna urabani panba yaba amana su asi ingkumja 2005 ta army singa tawnakhibani matam aduda lup kunthagani thoi leibani masigi manungda lup kunmanga asina tawnabani aduga makoi singasi amuk umbrella lup ani haibadi KNO amadi UPF haiduna ani asida punsilli
KNOda lup 13 yauri aduga arembaduna UPF ta punsilli aduga masigi matung tarakpada ing kumja 2008 tadi tripartite tawi makhoi lalauba singadu lup amada mi sama phaba nate 2008 tagidi center gi laingak state ki laingak amadi umbrella oiriba kuki lalauba lup singasi amatu oina tawnei masibu kupna yangsinna bagi damakta joint monitoring group semi masigi agreement singasida Manipur gi integrity ngakpa anauba mi sing recruit tawdaba khulai phawba so ani lonsinba paisa khaiba munba miyam gi lanthum amasung punsida akaiba amata pidaba asina sing masigi mathakta tha gi oina pigedaba paisa leigadaba designated game gi matangda warol sing asi yawba janasi aduda khuyek sing asi pinaribani afunba makhoigi designated game asi kunithoi lei ahan masina kangpok pidani masi 57 suba mountain division gi brigadier anina sangai matam asida state government asu lupa crore mari lakni fuhumdoi lising ahumga lupa chamapan jangkhai asi yarmak tawruga thamki matau asum tawna ing kumja 2008 tagi nangasi phawba asida center gi laingakna tinglamgadaba apunba senpham asi lupa crore yangkhai gi mathaktani madu aiba taragadi center gi laingak su masida interest leiramoi hainingai leite central government gi interest asibuni national interest ka mari asi lainagadoriba adu mayamna su hena khangbire madudi kuki militant sing suda leiriba sing asi lanmi natragana paramilitary force kangbu amataga nongmai kapnaraga khut hanba asi leite state force ka phawba khut thokna de maramasina makhoiga su tawna ba haibase arwanba agenda ama leiramgani masigi arwanba agenda asini national security da internal security ga mari lainariba asi adunadi ngallingai tagi makhoi ayamba counter insurgency operation da fajana sijenare haiba si yai maram asina makhoina tawba pumba asida athingba amata yawraktabadugi hainaba aduni nakalamoromda Myanmar romdagi PDF ki mapang oiriba CDF su kuki sing oibanina makhoina chathok chasin tawbada athingba amata leitana asomdasu lan jawba sisu akaiba amata leitre aduga amana hawkhiba chahi 2023 gi me gi tang ahum dagi hawrakhiba Manipur state ta ethnic cleansing tawba amadi genocide tawba sidi state ki oiba interest su soi aduna masi thengnaba amadi sangli ki militant versus mitei miyam ga tahaliba sisu afaba nate masimak tadana bagi damakta state ki laingakna hotnaramba yabani adubu hotnakhidre